Ngarang Delhi da waste over lupamana handa Koutruk da Kuki militant singna chatakiba drone bombing asigi mastermind Kuki gi MLA Letpao Haokip ni mahaki likun takpangambada lupa lag ama reward pigani haiki bagai loinana mahakpu numetarani gi manungda Changjara hairakiba si Yumfam Yaodaba Wafamni haina MLA na ngasi thadorokpa cherolaman sengdorakli Cherol aduda Koutruk ki thaudok aduda mahaki maming yaholakpa si laibak thibani thaudok adu security force amadi atopa agency singna kupna yengsalibani hingsana wathok asigi warishin purakpa yaroi irang asigi haurakpham khangdana santi purakpa oithokloi haiduna mahak laklibani irang asi haurakpadagi thatara mari asi Leifam Chafam Kangdana, Leraklibani, Awabakaya Tengnaduna Lakibani, Maram Aduna, Tungdasu, Mahak Yahon Birakan Waduga, Mahaka, Mari Amata, Lainadanaba, Togdoki the Makta, Surrender Tofam, Tok the Haina, MLA Letpao Haokipna, Sengdorakli.